ngasi phone ke basi phone sing gi maruiba content ama khatang la khochara kanda mayam da share tawjagi mayam na thoini henna taning ba pawma oigadra dikhali adugo mayam na sigi paw si tabi balor ba matungna sungsoi soidana share tawiramo ama sum video so like na biramo ahan bada mayam sigi paw singra nungdaram phone si phone sing digi maruiboina content masang khak share tawjagibni adugo mapung phaba pawma oina mayam hojik share tawjagi mayam le fukta minasi content sigi maming sina mayam UNLF ki Hannagi chairman RK Meghan gi yum gi akoibada police personnel mayam deploy tawkhre kari marang gi damak yamnaba police personnel sing deploy tawribano haibadudi police na chapsana phongdok palaitri hairiba content si ngang share tawjakhrabani ahenma content khra yawbadagi mayam ne hena taningba oigadara khandana mayam nam share tawjabani outlaw underground organization United National Liberation Front UNLF ki Hannagi chairman Rajkumar Meghan Allies Sanayama apok palekidraba Rajkumar Mudriya Zitki Yay School Zamanstada Leiba Yum ge akoibda masing yamnaba Manipur Police ki commando personnel sing yauna loisang sigi atai unit singdigi personnel kya deploy tawkhre kari maram gi damak yamnaba police personnel sing deploy tawribano haibadudi police ki makok thongba official singna sapsana phongdok palaitri lar holup amagi hana chairman oiramba makpo National Investigation Agency NIA gi special court amana Guwahati da wayel sathraba matungda December 13 English singani ga taradagi tuan ba section manga gi makhara sahi tara fawgi conviction piduna jail thamlaklaba matung makpu November 8 English singani ga taraga mapana conviction gi matam suruduna thadorakhibadagi Manipur Police ki maikei gi mahaki yum gi thongal yauna akoibagi mafam sing police party amana round the clock strict vigil tawduna lakhibane hairiba matam adudadi yum kunthra hena lairiba Yay School Zamansta gi miyoi singna karisu thoidokpa khanadabaga loinana police personnel sing adugi maikei digisu locality singi maikei digi thoningdaba thaudok sing amata tholak tribana laikai sigi misa miya mahuksa gi phibamda adamuk lainarakibane adabo ngarang khanghaudana Manipur Police Department gi Inspector General of Police IGP Zone 1 Clay Khongsaina Lusingba Police ki SP ani yawba asoba team amana RK Meghan Allies Sanayamagi yumda lakraba matungdagi panthadana Police Department gi traffic control sizinaba yot ki barricade sing puraktuna ma ki yumgi sangpham nongpok thangba Imphal Turel mapalom gi akoibe sing amasum ma ki yumdagi garida oina sathok chasin tawba yadrabasu phawdok phawjin tawnariba khonglambi singda thambaga loinana police personnel sing deploy tarokhibani hairi ski maikei digi khanghaudana lakholagliba akanba section thorang asigi matangda pauksi esina mafam asimaktara sakhi loinana barricade ka konana police personnel adu Indo Burma Sugunu Road Moirangkhom da lairiba Krishna Premi Oil City dagi highway asi hek tarakpaga lairiba Hisam Yaisam Patagi hauraga highway asigi road median gi mamang thangba sarukta lairiba lambi mapal gi tukan pareng singi manungdagi Apex Deten Clinic lairiba building gi awangbe hek thangnana lairiba phogdok phogjin yaba lambi masa adu phawbagi marakta masing yamlaba police personnel sing deploy tarama thenaki mafam aduda mathau pangthoklamkiba police personnel singi manungdagi amada hangkibada mafam aduda deploy tawriba personnel sing adu sarakna sanirom sugani makhoigi overall kamana SP Imphal West na oi personnel sing adugi manungda commando personnel sing yauna department asigi tuan ba unit singi personnel sing utilize tawi heraki adubo karigi damakta khanghaudana ngarangdagi barricade na singwa sizinaduna masing yamlaba personnel sing asi deploy tawribano haiduna hangkibadadi ngaihak laitana sathok chasin tawi haibadagi oira male haibadagi hen makhatarakhidi loinana ngasi numidang wairam pauksi sina mafam aduda sanglubada ASP Imphal West yauna yanba police personnel sing leramba thenaki
Numidang pung tarek minit kuntra gamarirom tarak padana RK Meghan Elai Sanayamagi Yungi Sangpa Men Get Taba Leire Masingi Makha Thangbada Ladiba Dukan Pareng Singi Manungdagi Sikan Amadi Highway Mid Point Singba Dukan Singadu Police Personnel Sing Aduna Lushilo Haiduna Thong Lunsin Hanbasu Tingnaraki Kanghaudana Ya School Zaman Stada Akan Security Gi Section Thorong Lakolagliba Ashiga Mari Lainana Pauksi Isna Pangiba Paugilikun Amadadi Ngarang IGP Zone 2 na Lusingba Police Team Amana Maki Mayumda Lakibadu Karsikol Gidamaktani Hairi Loinana Hana UZ Group Amagi Chairman Uramba Miye Sibo Maki Mayumda House Arrest Toduna Thamlabra Haibigi Matangdadi Sub Sabo Official Over Report Pangmangam Kide Adumanama Unconfirmed Over Pawamana Haibadadi Ngarang RK Meghan Elai Sanayamigi Yumdagi Taorakpa Oiriba Leire Masinda Strict Visual Gidamak Deploy Taorakiba Personnel Singa Maki Movement Kanghaudabagi Maralda Makhoi Mangabu Service Tagi Suspend Tokre Hari Adumainama Makhoigi Suspension Order Adugi Copy di Pangmangam Kide Panbayabadi UZ Group Amagi Hannagi Chairman Asi Mahaki Matakta NIN SARS Tauba Unlawful Activities Prevention Act Section 2018 of B gi Makhada Matangsina Sahi Tarik Nipan Amasum Tarik ki conviction P Hibagaloinana CLO Oinasu Lupalising Taramasu Kun gi fine Tien Kibani Aduga Indian Penal Code ki Section 121 of A Amasum 122 gi Makhadana Sahi Tara gi conviction P Hibaga Loinana Lupalising Taramasum Kun gi fine gi Senpam Tien Kibani Odomanama Kumza English Singaniga Taragi December Taraga Turktagi Maki Matakta SARS Toriba Ek Singasigi Matung in a conviction Pirakiba Mahak conviction gi Matamdagi Numit Sahum Gamaudraga Mangane Kak Taraga November Mapan English Singaniga Taraga Mapanda Zeldagi conviction Matam Loreduna Tadorokibani Amaramda Ngarang Numidang Pung Taraga Matogi Minute Nipubu Mangarom Tarakpada Pauksi is in a Tianakiba social media gi Marueva platform Ama Oriba Facebook ta Mark Songlem Koba Miyu Emagi account Big News Haibigi Makada RK Meghan Politics ta Join Taorakpa Yana Leire Ngasi Hairoktagi Hannagi Minister Amaga Meghan ga Uripok ta Unakre Amasum Anawu Political Party Ama Same Gadra Natragana Anauba group ama same gadra haibagi matangda kupna khanakre haiba wafamsing upload tawrakhibani haiba paw amasu ngasi phongkiba se phongsing da phongnare aduga mayam hojik oinadi pawsi matang sai lusinjerage aduga mayam aina pa thoksakibda soikiba lankiba kya yar sungakpigani amasu mayam sigi pawsi tabiba loirba matungda mayam gi wakhalon da su kari lebibige haibado hingsoi shodana comment box ta comment thambiramu haina Manipur to optional gi maikedi gi haizari aduga mayam hojik oinadi kainarsi and thank you.